ꯑꯩꯅ ꯁꯃꯥꯖꯁꯤꯅ ꯌꯥꯗꯕ ꯊꯕꯛ ꯅꯨꯄꯤꯕꯨ ꯑꯩꯈꯣꯏꯅ ꯌꯣꯜꯂꯨꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯍꯛꯇ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯔꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯌꯥꯝꯕꯁꯤꯡꯁꯤꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯋꯥꯔꯛꯄꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯛꯄꯅꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯨꯄꯤꯁꯤꯡꯁꯦ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯨꯒ ꯈꯪꯅꯍꯜꯂꯨꯕ ꯅꯨꯄꯤꯁꯤꯡ ꯍꯥꯏꯁꯦ ꯅꯨꯄꯤꯁꯤꯡ ꯃꯧ ꯂꯩꯁꯥꯕꯤ ꯑꯅꯤꯃꯛ ꯃꯧ ꯂꯩꯁꯥꯕꯤ ꯑꯅꯤꯃꯛ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯌꯦꯅꯂꯦꯞꯀꯤ ꯊꯕꯛ ꯁꯤꯟꯖꯔꯒ ꯏꯁꯄꯣꯔꯠ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯅ ꯄꯤꯇꯔꯦꯜ ꯊꯣꯡꯆꯥꯅ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯃꯤꯌꯥꯝꯗ ꯑꯩꯅ ꯌꯧꯍꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯌꯦꯅꯂꯦꯞꯅ ꯉꯁꯤꯐꯥꯎꯁꯤꯗ ꯍꯪꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯏꯕ ꯅꯤꯡꯊꯧ ꯉꯥꯛꯂꯣꯛ ꯑꯁꯤꯗ ꯁꯣꯊꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯀꯟꯅꯅꯕ ꯉꯁꯤꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯏꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯊꯤꯅꯅꯕ ꯑꯃꯗꯤ ꯁꯃꯥꯖꯁꯤꯗꯕꯨ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯜꯂꯣꯟ ꯊꯣꯛꯇꯨꯅ ꯃꯈꯣꯏ ꯈꯔꯅ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯕꯁꯤ ꯉꯁꯤꯐꯥꯎꯗ ꯂꯦꯞꯇꯅ ꯑꯩꯈꯣꯏꯅ ꯆꯩꯔꯥꯛ ꯄꯤꯔꯒ ꯂꯩ ꯑꯗꯨꯒꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯄꯔꯤꯡ ꯅꯥꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯨꯒ ꯉꯁꯤꯁꯤ ꯌꯥꯝꯅ ꯃꯁꯛ ꯅꯥꯏꯔꯕ ꯑꯃ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯊꯤꯖꯔꯛꯄꯅꯤ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯃꯥꯕꯨ ꯂꯧꯈꯠꯄ ꯐꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯑꯗꯨ ꯃꯥꯁꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯍꯪꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯤ ꯌꯥꯝꯅ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯄꯨꯁꯜꯂꯀꯥꯟꯗ ꯁꯦꯜ ꯈꯔꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯖꯠꯁꯤ ꯌꯟꯊꯣꯛꯑꯒ ꯃꯥꯒꯤ ꯀꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯂꯂꯣꯟꯕ ꯑꯃ ꯃꯥꯅ ꯇꯧꯔꯒ ꯂꯩ ꯃꯁꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯋꯥꯔꯧꯗ꯭ꯔꯒꯗꯤ ꯈꯨꯟꯅꯥꯏꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯑꯅꯤꯅ ꯑꯩꯈꯣꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯅ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯨꯗꯨꯅ